खरुमजरे ISTV पाव मियंग ताबिरिबा सिंगु तराम नोकचरे हौजमरोइबा पाव ngasi chatakiba assembly mifam na demand taruki lupa crore lising ani chatret humudra tare henba senfam pass tawkhre chayolama ani gi manung da cultural university gi thabak yangshinna ba committee semlagani haina chief minister o ibo bina phongdukre सर्व शिक्षा अभियान की मखादा महिरोई सिंगदा लेमना पीरिबा एक्सरसाइज बुक अथॉरिटी खरना नारोंदा योंथोकपु यावरे अमदी जुको बेली की वाथोक स्टेट गवर्नमेंट ना लुशनबा ngamdrabadi सेंटर ना खुद थिंजिनबिनाबा बीजेपी मणिपुर प्रदेश की टीम अमा चतुना तक्षिलगनी हाइरे हौजिमा पुंगैबा पाव Tara Suba Manipur Legislative Assembly ki Taramatoy Suba Assembly mifam gi ngasi sathakkiba mifam da tongan ba demand taruki lupa crore lising ani satret humudra tret henba senfam pass tawkhre demand singa du da state legislature gi lupa crore ni funipan henba senfam Council of Ministers singi lupa crore taruk henba senfam Secretariat ki lupa crore humudra manga henba senfam Finance ki lupa crore lising masubna tara taruk henba senfam Art and Culture gi lupa crore kunmapan henba senfam amade Economics and Statistics ki lupa crore tara taruk henba senfam sing yaure tongan ba demand sing asigi khanabada NCP ki MLA L Ibomcha Trinamool Congress ki MLA Dr I Ibohalbi amadi Lok Jana Shakti ki MLA Karam Shamna policy katsing pukhalake policy katsing aduda bureaucrat officer sing yengsin ba watpa amadi control tawdabagi wafam pukhatke leiba ki interest da thabak tawhaning bagi apamba phongdokladuna minister singna cooperation pi ba watpagi wafam puthoke Secretariat Office ta file matam sangna namsinduna thamba amade file tanandriba makai thadokta bagi chatnabi leiriba ase yengshinana ba house ki leader oiriba chief minister gi pungning singsinke masida sunatana resource mobilization tongnana ba wafam phongdokpaga loinana Manipur Public Library Act implement tawdabagi wafam policy cut oina puthoke amoromda cultural university lingbaga loinana cultural policy semduna artist sing yaifana ba thorang lokot haningi haike Manipur ki artist sing na culture bu sakhot hanbada chobo thodang lore artist sing ayamba lairaba oibana makhoi gi pension scheme yauna atai sakhot thorangi thabak paikhatna na ba pungning singsinke house ki luchingba oiriba chief minister o ibobina policy cutsing adugi observation da yumpham oiraga hafta ama ni gi manungda governor na SNP raba cultural university asigi BC amadi registrar longna na honare masida committee ama semduna yengsinhangani university asigi infrastructure mapung phana leitrabasu ahan bagi hauba yana na ba thorang tawre masi hek lingba haukrabadi cultural policy puthokna basu sem sari haike Secretariat of File Sing Matam Sang Panduna Mapu Ngaiduna Lady Habaki Pau Tare Masi Tokana Honari Resource Lejadaba Manipur da Pangliba USC Mapanda Tadokuna Income Generate Toba Yabra Habadu NGO Amadi Miyangi Mot Longna Honari The Gai Padana Resource Mobilization Tonana Bak Masigi Matang da Kananabagi Matam Lagle Haike Atopa state ta excise tagi lakpa income na phajana resource oibe yaure Manipur gi excise department na phagalakpa polam sing mai thaduna mangan bagi mahutta revenue ka ba yaba lambi da purakna basu yengsingani Manipur Public Library Act ase chanana ba hona bada district singda library building thamba mathau tai adubo hojik information technology saukalakpagi matung ina khangning ba information sing second amagi manung da khangba ngamle cabinet na warip lauduna information and public relation department asesu major department onana ba ayaba leirabasu akhang ahi kaya dagi phongdok matung ina khangning ba I pau sing national TV channel singda hekta khangba ngambana major department ki wafam ase khana ningai oiri haike Manipur da financial institute sing mapangal kalanabasu atopa company amadi mapalai baktagi sel hekta loba yade haina financial discipline gi matangda su wangangke awang poglamdam da Manipur na financial discipline phajana maintain toba ama oiramgani khali haike Loisindaba project sing atuba matam da lushinduna praja sing da kanaba honagani funduke amuram dama pithel damna chadong village thumduna awaba tariba asigi matangda mangjongna na bharat sarkar na ayaba piduna lupa crore kaya thadaduna mayum hongdokna na bakhangan khre sara tarakhak sel logdaduna leibana awaba mayokna bani masi thoktana ba yanaba amagi makhada piriba senpham sing logduna mayum makai hongdokna na ba wafum sing thamke Lasigi mifamadu da wahang pokhungi session leirabasu wahang hangadaba MLA sing laktabadagi wahang pokhungi thauram chatakide
भारत सरकार ने फ्लेक्सिब प्रोग्राम महिरों सिंह कानब कया पीनब पाखलीब सर्व शिक्षा अभियान स्कीम से मणिपुर सरकार मरी लेनब सिंह कानब महिरों फंगनब यामन कन होनरबसु मरी लेनब अथॉरिटी खरना महिरों लेमन पीगदब एक्सरसाइज बुक नारों योंथोपकी थबक चथरे इंसो लिंग मरी मंगादगी मणिपुर होकिब प्रोग्राम सही तरुक तरा मरी फाउबगी मनुंग लेबा आंगांग मही तंबदा कानब कया पीबत नतना एजुकेशन चाउट हननब प्रोग्राम कया पाखनब थबक थौरम सिंह ISTV News na thizinba matamda Sarva Shiksha Abhiyan State Mission Authority Manipur Sarva Shiksha Abhiyan Education of All Development of All haina thaba exercise book asi private lupatara dagi taramanga fawbada yonbagi thabak chathare exercise book asi gi maningda this is property of Sarva Shiksha Abhiyan State Mission Authority Manipur Babupara Imphal West Manipur 795001 haina thai नरेंद्र मोदी ने लुचिंगबा एनडीए सरकार असिना चलिबा था सिगी तोंगान तोंगान बा निमिसिंगदा सर्व शिक्षा अभियान की मतंगदा प्राइम मिनिस्टर मसाना मरी लेनबा लुचिंगबा सिंगा तानादुना प्रोग्राम असि माई पाकना पांगथोंगनबा अमदि प्रोग्राम असिगी चंगदबा सेनफम सिंग नहोंगना लेपथोंगनबा खनादुना थबक पाखतपा होख्रबसु मणिपुरदा मरु ओइना लाइरबा पिकलिबा महिरों सिंगदा फंगनगदबा सर्व शिक्षा अभियान की मखादा पीरिबा कानबा सिंग मपुंग फाना फंगनबा ngamdre महिरों सिंगदा पीगदबा एक्सरसाइज बुक फावबा अथॉरिटी खरना नारोंदा योंथोपगी थबक चथरक्लिबा सिना ताकपदी प्रोग्राम असिकी मखादा पीगदबा अतै पोलम कयासु अरानबा मोंगदा नारोंदा योंथोकनबा याबगी चिंगनबा लेरे मणिपुरदा क्वालिटी एजुकेशन पुरकनी हाइना लाउरिबा सरकार अमदे महिरेगी तोंगान तोंगान बा लुपसिंगना महिमा सिंगी लमदा प्रोग्राम कयागी मखादा थादरक्लिबा कानबा सिंग असि असेंगबा महिरोय सिंगदा यौरिब्रा हाइबदु यंगसिनबा मतम यौरि हाइना एजुकेशनिस्ट कयाना मोट थमनरक्ले जुको वैली की वाथोक सेट गवर्नमेंट लुसिनबा ngamdrabadi सेंटर न खुथिंगजिन बिनबा बीजेपी मनपुर प्रदेश की टीम अमा चतुना तक्सिलगनी हाइना वांगांग लोई आरके शिवचंद्र न फुंगदोख्रे वफम सिंगासी बीजेपी मनपुर प्रदेश के ऑफिस दा पांगथोकिबा पावगी मिफम अमादा मांगना फुंगदोखिबनी पावगी मिफम अदुदा सरुगिया की जनरल सेक्रेटरी एडमिनिस्ट्रेशन एम अश्विनी कुमार न फुंगदोखिबदा जुको वैली की लम इंची अमा फावबा मांगबा यारोय हाइबसी बीजेपी मनपुर प्रदेश की फिरेपनी हिरमसिगी मतांगदा मनपुर गवर्नमेंट सब साब फिरेप अमा लौगदबनी सी मिनिस्टर ओ इबोबिना लुचिंगबा गवर्नमेंट असिना स्टेट असिदा सही तराहोमदो हेना शासन पाइरकपदा मरु ओइबा इशू सिंग अमता लुसिनना बखोनदि हाइना मराल सिकी आरके शिवचंद्रना मणिपुरदा थोकपा इशू सिंग असि स्टेट गवर्नमेंटना ngak yaudriba fawba losinbagi hainabi leitriba asi laibak thibani jukogi wathok asi anoba nate mamangda su kayara khanna thokraba wathokni mamangda manipur gi trekking satpa miyoi sing फाजिनबा अमदी सही कयागी ममांगदगी जुको चंगबदा नागालैंडना टैक्स लौबा थिंगदना लाकपा असि करिगिनो हंगनदुना हंदकता गाड़ी थुगाइरखिबा अमदी महिरोय चहुमरोम चेंथोरखिबा अदुगी अखन्नबा थौरांग अमता पाइखतबा असि अचुंबा थौसिल नते इशू असि लोसनबगी महुता गवर्नमेंटना मीडियादा पेपर टाइगर सादुना वांगांगदुना लेरे स्टेट गवर्नमेंटना लोसनबा ngamdrabadi सेंटरना लोसनबिनबा बीजेपी मनपुर प्रदेश की टीम अमा चतुना तक्सिलगनी जुकोगी लम मांगबा यारोय हाइखे definitely sigi problem se chawthodi akoi so koi team ma salaga yam fazana pressure vision in the interest of the people, in the interest of the state and in the interest of the Mao people akoi thousand so idon tawni but akoi no ki gengmin naga of what the state government is doing masi state government se koi kai do ge se koi yam na fazana geng da ya da mo report la hojik jung lai report in 1972 da sim hiba state ani ko yo marak sim hiba boundary se it is still intact till today masi lai masi na university sidagi kilometer taruk tare henzalaga lambi makka agala ko sida manipur government singina manipur government sida library pe mayam banbi pe mayam singina blind eye na tumin na mit usalaga lai musi kari gino ngasi khada de issue si chawkala kan ta usi kari no ina hajauna सेंजाथम जादा सेनाबा बीजेपी की लुचिंगबा सिंह समृद्धि ईरानी सुषमा स्वराज वसुंधरा राजे अमसुंग पंकज मुंडे की मायोक्ता प्रोटेस्ट तौबा रैली अमा ngarang nungthil आम आदमी पार्टी मणिपुर न सिंधुना इम्फाल सिटी की अकोइबदा चटख्रे करप्शन द सेनाबा बीजेपी की लुचिंगबा सिंह रिजाइन तहलु आम आदमी पार्टी मियांगिनी मसल पावर मनी पावर मुथसी आम आदमी पार्टी ना एजुकेटेड यूथ सिंह थबक फंगनगनी हाइबा खोलाव सिंह लाउदुना चटखिबा अदुदा प्ले कार्ड कया अमदी फेस्टिवल सिंह सु पाइखि हाइरे एएपी ना इंडिया की स्टेट खुदिंगमक्ता पांगथोकिबा प्रोटेस्ट रैली की सरुका म ओइना ngarang gi khongchat adu चटखिबनी हाइरे हौजिगा तेमा बेम थबक जरे ब्रेक की मतुंग म्याम तराम नोकचरे
PMGSY gi makada Maram Center amasung Makal Center dagi Juko Tampak Phawbagi lambi Augusta Phawbagi manungda loisinba yabagi thajaba leide masina Manipur gi tourism gi lamda yamna chauna kanaba piba yadi hirams da report ama PMGSY gi makada semgaliba Maram Center dagi Juko Valley Phawba aduga Makal Center dagi Juko Valley Phawbagi lambi Augusta Phawbagi manungda loisilagani masina tourism sector da Manipur gi chauna kanaba piragani haina Manipur State Rural Roads Development Agency MSRRDA ki Chief Engineer N Bapuchana phongdokre wahum asingasi ISTV News ka akhanana unaba amada phongdokhibani mana phongdokhibada lambi asi PMGSY gi makhada phase 6 7 amadi 9 gi makhada semgatpani maruina phase 6 ki makhada Maram Center gi imi fitumai phawgi kilometer 3 ka 10 mapam taruk sang lambi asi 2010 da sembloiki masigi apun masafam na lupa kru aniga la kuntha mapani makata na phase 7 ni makada Makhan Center dagi imu bitu mai fawgi kilometer 3 sang labi asi phase 7 ni makada semki amaramda PMGSY gi guideline gi makada mi tadrabadi lambi semba yadrabasu tourism gi yenglaga Manipur sarkar yauna yamna kanna center da taknabadagi imu bitu mai dagi Juko Tampak Phawbagi kilometer 3 sang lambi asi phase 9 ni makada lupa crore terka lakh mu drain thusangna semba horaki actually the habitation laitamane PMGSY gi thabak che Juko Valley touch to yadabani adubu tourist ki importance ta tore India government da koi gi hojik lebiriba Manipur gi honorable CM akoi gi honorable minister amadi ai koi sam yauna yamna kanna India government da kanna pressure to the Juko Valley gi importance tourist importance ki makha da kanna raga anumai to dana masi yarakhi bani hojik fawgi na imu fitu mai dagi Juko Tampak Phawbagi kilometer 3 sang labi si kilometer 10 romdi sembalo shile hairi awat pa kilometer ni fana si yamna kanna loshina bo honari maruina akan bar rokya labi thengna badagi bomna singba sinaduna thugaiduna angam thak ta honari mausagi ba etpa apan ba amadi nongsigi fam farabadi yamdrabada agastha phawgi manungda Juko Tampak Phawbagi labi si sembalo shilagani masina tourism gilamda amma chauna ahunga porak pangam lagani haiki asigumba attractive oiba area si semkalaga ekoi socio economic level se kisang wangkhanan bagi da machoba push tongne na khali asida natana atai department asu asigumba sing sida miyeng sangbi dana mai magi share tawraga masigumba mafamje phajana semkat pad darkar we na ai mothamje Manipur gi Juko Valley gi matangda nakai sengba warishin puraknaba Manipur sarkar na tawfam thokpa khudingmak tawgadabani haina Jingtam United Women's Association na thadorpa cherola mana khangalage Manipur na India da tindringai ningthau palingai maning makha tamba lebak ama oina laikhiba matamdagi Manipur gi ngamkhai ase Manipur na India na tillaba matungdadi mathang khawang amadi nongpok nongchupta singnaba sayetnaba kaya leptana thorakliba ase India na Manipur gi sanglaba puwari amadi ngamkhaibu ikai khumnabiba amadi Manipur bu thawoina maru oina lawdabagi thawongne Manipur kaibagi wafam thoina khandana India kaidraga loire haiba thausil chatharakpadagi phibam ase oirakhibani hare Manipur da matam gi laikhiba amadi lairiba sarkar asina Manipur gi ngamkhai ase kadaidagi kadai fawbano haiba mayek sengna khangdana miyamda TV radio amadi pause singda wajau ngangduna laingak padagi thoraklibani hare Hauzik Nagaland amadi Manipur State anigi miyam amadi sarkar gi marakta yenafam thoktabada yenariba amadi mungnariba se Bharat sarkar na tuminna lesen pham thokte miyamda awaba piba thawong asina oheningdaba pamdaba thawdoksing thorakani haibase khanthamina se haina association asina khangalakle amaromda ngamkhaida signarakpa khudingmak punna thengnaminarasi haina United Club IMC Ward number 4 na thador ko cherol amana khangalagi namda masigi apun bagi saktam ngakna ba honariba mau isil inaw singbu Nagaland gi Southern Angami People's Organization na mafam khara da tati tawoina tawduna makhoi gi gari thugaiba amadi angang sing lairik tambagi hak phawba mangalagli ba thonga se ninda tawi awana taraba makhoi gi damak miyam laini haibasi utfam thoi jaraksida Nagaland gi Chief Minister na wathoga sibu ethnic class oina uhanana ba honariba ase laibak thibani ngamkhai da signarak pa khudingmak thengnamina si haire Amaktagi demand thuba matamda pithokpana sarkar gi achumba khongtang oigani haina All Manipur College Teachers Association amaktana khangalagli June gi tang 18 da ifacto amadi fekutta anigi punna pangthokiba dharna amada
dharna amasung ifacto NEC meeting da Amagtana Saruk Yarubagi report ama ngarang Amagtagi executive committee gi mifam ama Manipur College da famduna khananena kre hari lariba August ki tang kunma thoida barasinba thungna ifacto gi banner makha da chathagadori ba nomui oiba cease work strike da makung phana saruk yana ba mifam aduna khanakre Gumbi Laibung Makongda Sarkar ga Sutaunari ba KCP Military Council na Sinduna Lomi Singda Pau Amadi Atay Maru Marang Yauna Lau Hida Kap na ba Pam Sing Yantokre Taramadu KCP MCG Commander in Chief Nongden Khomba Yauna Lomi Kya na Saruk Yake Tarongamari Laina na Nongden Khomba na Nongden Khomba Maitay na Fongdo Kibada Lal Horabasu Sana Balaitana Lal Hoba Yadabana Nongmay Marudagi Sana Naba Sana na ba na hena maru oibana lamdam asida satok marang kaina lehna na ba pandamda longmi singi damag akhan na ba thorang paikatuna ngasi polam singa si yenthokpani haike ma ki kamres singna temporary designated camp singda puthokli ba polam singa si market ta thadoktuna madudagi phanglakpa paisa khara aduna ngasi longmi singi damakta mating pangbani ataya topa project kaya su paikhatna ba sem sana ba haike sarkar na kadar amada piriba thagi piriba lupa lising mari asina kona da bana awaba kaya mayoknari miyamgi damakta tawrakpa thabak thorom singda mating pangbiu haike sing hai ru pasaksi laitaba taragadi ngasai gi thongna phana lantheng na putholiba ningtam lami adusu adum mating lairakta ba haiba tari sok tharakpa dumuk lai haiba tari aduna tangai phadana hojik ekoina Nomai maru dagi koi sing maru hena habadi maru oya haina koi lojai aduna maram oiraga koi iramdam sigi lombi singni singda habadi koina ngamjadraga su koina ngamba thakta karimma thogdang khara lojja bangam ba hona basi masi koi tangai phadrabi thongni madugi damakni madugi wakhalondani koina ngasi sanjin jabasi ISTV network na senior directors Gil Manipur ga kusamna duna pangthok liba national amadi international gi thakta saruk yaruraba short film amadi documentary film festival gi kuntaruk ni chanbat numita filmmaker Ronald Hobongi My Story You and Me haiba film asi utkani miyamna ISTV sangai channel da numidangi pung 3 makhai amadi pung 10 makhai da ubu phamgi gani program asi hayeng ayuk pung 4 amadi nungthil pung 2 da haiba channel asi makta da repeat telecast oina sanduk sagani Nauria Fulogi Humudramari Subalaki Debagging Thoram Ngasi Manipur Press Club Pangtokre, Dining Hall Nauria Fulo Charitable Trust Nasinduna Pangtok Batharamada, Manipur State Archives Deputy Director Abdul Kalam, Apokpa Marup Singjamagi President N.K. Putiba, Pandamgi Executive Editor, and Tomana Chingba, Muyakana Sarukia K, Tarongi Sarukam Oina Lake Kidraba, Dining Hall Nauria Fulogi from Dahika Leka Tamduna Ikai Kumnubot K, Tarongamari Lenana, Pandamgi Executive Editor, and Tombana, Nauria Fulo Maite. Furukta Poklambana Maitay na ngasi awang mathakta hingbang ngamli bani haike Manipur State Archives ke Deputy Director Abdul Kalam na Nauria Fulo Manipuri Zatibu awang mathakta khotna ba hona biramba lamyan ba amani haina singtha ke magna makhata na lamdam si saukat pa awon ba purakna ba khona bada majati gi damak yaifana ba gi damak kathok pa ngamba Nauria Fulo gumba luchingba kaya darkar oi haina phungdo ke Masidagi ko ngasi gi Manipuri sama na section ba to tai adum ba abki amu arang araki culture na ipai ko na lidu na ko culture je mangan dadi ai ko he tungde lai ba ichal iji sing na ko ngapi roi lai na ngapi ro ajaga ko culture je bu thambiro ba alla man na so ko lai ni papda home thimbi ki kana ha je haje Anand Singh Higher Secondary Academy Class 12 da Mai Paklaba Mahiroi Singh Okpagi Thoram ama pangthokre hari hauji amuka na tema bem thlokjare break mathung na myam amuka na taram nokjare Workers Union Manipur gi General Secretary oina Thopuramba Maisnam Ningthem Luwangna masagi anaba amadagi ikang khangogdana lekhidabada union asina awaba phungdorakle Cooperative sector Saukhatana state ama Saukhat Papurak Pangamlui Haina Manipur State Cooperative Union gi President L Tompisakna Phongdokre Churasanpur District ki Molnom Khulda Pangthokiba Cooperative ka Mari Leina Batha amagi Foundation course Lucian bagi Thoramda Mahang Wafamasi Phongdokibani Manipur State Cooperative Union amadi Molnom Horticulture Cooperative Society Limited anina Sinduna Pangthokiba Thoram Lucian Baduda Manipur State Cooperative Union gi Chief Executive Officer Wining Them Manipur Cooperative Bank Churatanpur gi Branch Manager M
Swarjes Kumar Amadi Ate official Singsu Sarugyaki. Wining Timna Cooperative Saukatana Tongan Bat Mu Kayana Lingliba Society Sing Saukat Pangamloy Kungangamadi Sahar Saukat Labab Matamda Laibak Adu Saukat Kadabani. Society Lingliba Mu Singna Tamoy Singna Tabak Pangtok Pasangi Haki. ICM gi Chairman Su Oriba Elton Bisakna Manipur Lingliba Society Sing Ase One Man Society Ga Sap Manari Haina Ngangna Ba Ase Tokna Ba Aikoi Tabak Pazana Pangtok Si Haina Marilena Ba Singi Pungning Singsin Ki Bala Sarkana Society Sakot Hanana Ba Khonari Ba Sida Kana Ba Logduna Senate Loan Pagatna Ba Khona Si Funglu Ki Bharata Cooperative Ki Lamda Sakot Taba State Do Kajong Sakala Cooperative ki Sakot Pa State Do and Sakot Podri and the cooperative movement eba cooperative andalon di Bharata left Panakan Satari and we cooperative Sakot Pa Lepak di Adum Aikoi Lepak Sakot and Lepak Way and the Manipur di cooperative movement Sangan the Dinati Sangali Yoshina Sangan Bungam Sangan Bungam the cinema Modena Aikoi cooperative Sinakoi Sakot and the Sagolban Constituency Progressive Committee ga District Social Welfare Officer Imphal West ka khusam naduna ngasi Sagolban Kendra gi mafam anida ahal singi pension tokre wayangum laikai imjaw lairembi laibung amasung Bijoy Govinda Manaki Community Hall da pangthoki bathawam singa duda sahi humpudagi humudra mapal fawbada laiba ahal singda amadi sahi marfugi mathakki ahal singda yentoke thawangamari lenana MLA RK Imona ahal singna all S pension lawba chatpada pada Tengnariba Awaba Kaya Adu Kokanana Bagi Pandam that Nasi Pension Asi Mapamasi that Yentopani Hike. Manipur University Students Union ga Yanaba Ama Proctiva Fauba Manipur University da Eme Tamnabagi Prospectus Thaba Tinkigani Haina Union gi General Secretary RK Pritam Kumana Fondorakli. Nasi MU Research Club ta Pangtoki ba Paugi Mipam Madamahana Makatara Duna MU Authority da MA Testa Chada Yankai Dagi Tavasing MA Tamba Yahandaba MU gi Check Pibagi Power FO da Sinaba Mahiroi Singh Vice Chancellor ga Toina Unaba Panganba Contractor Singh Akhanaba Matamda Unaba Non Net PhD Scholar Singi Fellowship Changnaina Piba University Semgot Sagat Kadaba Award Passing July Hum Pawbagi Manungda Paikhalu Haiba Dabi Authority na Tumina Lesh Labadi Akan Makongjang Sangsingani Haiki Changnaina Bitokana Laiva Pagi non net PhD तौरीब जिंगी अखोई मल्ली फेलोशिप से अखोई चांगना पिथोक्तब से अखोई चांगना पिहन मुसुना अखोई अर्बिल तौजरीब अदगी अखोई मंगा सुबा वना अखोई थमजैब डिमांड जी मणिपुर यूनिवर्सिटी दा छात्र ओइनदि लैरगा छात्र की आईडी कार्ड पारगा यूनिवर्सिटी दा रेजिस्टर तौसलगा थिगा तौरीब जिंगी अखोई अरानबा यावमलगदी मसीगी मथकता अखोई ब्लैकलिस्ट तौवाना अखोई मुसुना चपचाना लेपे मसीदा थेंगनाबजिंग दो अफफतगी दायित्व मसा मसाना पुजगदमनी अमदी ऑथोरिटी ने पुजगदमनी हाबो फमजे को मुसुगी साथे थमजरी हाउगा अखोन मंगा सुबा डिपार्टमेंट ने थमजे डिपार्टमेंट की इंफ्रास्ट्रक्चर वाली बजिंग अदगी लाइब्रेरी की वाली बजिंग असि तांग अहुम फाउ मनुंदा अखोई ऑथोरिटी की साइड की मिंग चंगदगदी ताहुम की मतुंग ताकुदा अखोई मखन मखा क्या हाइबदी अखोई खंगौदना अखोई वायलेंस तो याबगी अखोई Manipur da Senza Thumza Injustice Miyobagi Hak Hongaunaba Miss Governance na Chingba Tengnanaba Chingtam Animaki Intellectual Amadi Academician gi Apunba Platform Ama Oina People for Change Kawama Semle Uripok Cheraf Court Complex the Pangtoki Bapau Gimi from Amada, Advocate Kaidemani na Fungo Kibada, Territorial Integrity, Human Rights, Culture Nating Bagi Organization Kaya Amalade, Adubu, Senzatumza Injustice Ki, Subsana Tengnana Ba Organization de Latre, Madamasina Masi, Tengnana Ba Platform Masi Sembane, Platform Masina Taugadaba Tabak Sing Yauna, Executive Member Singi Ming, July Gi Ahan Basarukta Lautuk Lagani, Langali Bas Minister, Council of Ministers, MLA Sing Amade Sarkar Gi Achoba, Pamnaiba Singi, Sahigi income Amade, Makoigi Lantum, Atobadat Lautokadabani. Lok Ayukta Bill passed out Duna, Ek on Kraba Asi, Tabakta, on Toknaba Honagadabani Haiki. Staff Selection Commission Gumba, MPS ki Mong Daneko. Police Lawig Kande, Ozala Wig Kande, Kalawangaba, Kala Chauragana, MPS da Lodi Danako. Adum Haina, Ozala Wigisu.
police lobbygisu constable lobbygisu adugi staff selection board police ki haragana police recruitment authority gumba thammeraga madugi makhada yamna transparency leina thabak lawannaba adugi port ase masi changchin bama chungmani Mapa masa khanaba khamluba makhura ani masanu pana nongmai kapthorakpadagi soktuna siza hospital laikanakre thaudo asida soklaba mi ani adudi khulem priyobatta amadi mahakki manaw nupa Krishna Mohan Naurem Thong Khulem Likai Dagini thaudo asida January ba khulem jiten apokpa Kendrajit Lord Kibadagi police na phabangamdre imung manunggi mioi singna phongdorakpada jiten hariba mioi ase license gun pairaga mamangda su mahakki apokpa manaw nupa amadi laikai gi mioi da nongmai kapagi wathuk leiduna Lampel police da case leiraba mioi ni ngasi su mahakki apokpaga khanabadagi khamnana ba manaw nupa sing sensilakpada thaudok adu thokibani thaudo asigi matangda Lampel police na case sama lokhat kre hari ti akoi gi dali pibi mi hujik si noina lab atn halab kan atn ni atn tu lab ni noi ka pom ni aduna sarkar na adigi akoi police department na ma phabi raga aba conviction ra phutyo lokal aluga matik jaba dali pibi State ki isu natraga miyam gi isu natabada lanai gi isu pau oidaba kaya gi matangda hekta press conference natraga press meet ni haiduna paumi kobagi thawong tawidana ba all Manipur Working Journalists Union na appeal tawre Manipur Press Club ta pangthokpa pau gi mifam amada union gi president Wangkhemsa Samjaina lamdam asigi paumi sing ahing nungthil naidana miyam gi damak thabak tawre kari sunataba amagi su media bu hekta kobuna khudong sadaba kaya mayoknali haike Amarom dalam damasigi aying asada chauna awan purakliba asitagi karamakai kanba ngamnana ba forest department ka khusamna duna July tha asida amju green campaign ban mohsab kamari leinana chathagani paumi sing na u chara sing press club tagi lowa yagani masagi lo u jaba paumi sing gi damak hybrid phau swarna sabwan gi faudi su liemna lowa yagani haike to gura ta hotel gura ta ro ita ko karuga ko gi pau to ko ne saru ragati Kasih tahu news biru na tahu, tunggu mungkin kena bagi hek wirampak. Ada jika gumba bagi sas mang wahai bukan kerana news biru jauh tahu, lepas mana ini kan hapus juga tahu. Gumba yang tahu, ada orang siapa nak ambil saya tinggi haji di sini. Sebenarnya yang tu nak aku pun mesti mu kau bukan siapa aku pun news biru jauh tahu sini aku search awal. Ada orang tahu bagi haji kesu, rasa budi boleh bisa lepas kita bagi isu atau bagi isu sendiri bagi numu wali kita media hoax sendiri bagi interest sendiri bagi respect interest sendiri bagi kau betul ibu aku tu nak CM ibaratkan dah tu di detail saya tahu nak kau problem apa tapi orang ada nak kau meet the press hai orang kau kau ni hai nak tahu bukan dah aku ini news semua kau isap nak kau tahu orang lalu ni Joint Committee ILPS na ILPA mapung phana chana hanana ba changsilak pa khongjang gi manung chana ngasi Imphal East ki Popular High School lampak tagi miyam gi khongsat amasat khre school kaya gi mahiroi mera pai bi singyauna assembly tamna lakiba khongsat asina lamlong kaithel yorak pada Imphal East police na thingki police ka ngai hak mukna ki tungda lamlong kaithel tagi Popular High School tamna hanki Joint Committee gi co convener KS Ratanna Mitop yokat pagi bill withdraw tautuna ILP sana hanana ba warip lawgadabani haiki kan ba yellow mi kan bagi bill se pass over ngamdraba amadi mitop ko bill ma pass over like masi withdraw to bangam tagadi hami be sem masi ata ken thokte adu Manipur ge MLA sing kol ge wali ana kan ma da ke session asida bill se withdraw hana pass over ba kana bill se mitop ko bill se pass over ngamdraba amadi satari session asida aku yellow mi sim kan ga ba adu ba bill ma pass over ngamdradi pali ba adu ba sarkar Manipur Chief Minister Manipur Minister Singh MLA Singh club se resign to bana phari ba phom sai kasi ya tu ba ILP secretary ba district wise secretary ba phongjang sigi batang sara ai batang me am hajini Sahiya sigi RK Sanatomba Journalist Award Imphal da nungtigi phongba pause People's Chronicle gi paumi PA Singhai ngan mata pikre RK Sanatomba Memorial Trust na sinduna konung hizangi thangabat mapan da pangthokiba thoromasida Professor Gangumai Kamai TS Iboyaima amade Professor Rajendra Khetri susarugya khe thoromasiga mari lainana Kanglalan pungi volume 8 issue ani phongki
Media and Contemporary Manipur Society haiba hiramda Professor Rajendra Khetrina wangangkhi Kangla Lanpungi editor Ningthauza Lanchana RK Sanatomba Memorial Journalist Award ase introlusingani maridagi piba hokibani mamangda jury singna investigative oiba story da pirabasu handakti culture da award pa hongma kaya irakhiba chinghaingan bada pibani haikhi Professor Gangmai Kamaina Laikidraba Sanatomba Yamna Naha Oina Tungi Lambi Uba journalist Ama Oike Manipur da Hosek E Paugi Tabakta Yamna Mangjil Thana Chapangam Haike Professor Rajendra Khetrina Isukayada Manipur gi Mediana Lauriba Thaudang Thagat Ningai Oi Adabu Investigative News Kaya Putokhani MLA Amadi MP Singi Local Area Development Fundagi Fungi Matangda Asengba report Putokhani Haike The peaceful state of mind I am at a later. I am tangled later state of mind I could live in crisis, for example, HIV crisis, lady, women and child trafficking crisis. Manipuri media coverage. I think, given the limitations and given the difficult conditions, situations under which our media persons work, I mean, it's really appreciable. Manipur ga Myanmar ga Lainaba Mari Hena Cecil Hananaba Pandamda Mie Kuntra Taruna Saba Indo Myanmar Fraternal Alliance K Team Ama Hayeng Ayuk Mandle Damak Infal Thaduk Lakani Kongsada Sigamari Lainana Alliance Ki President RK Sibasan Ragi Kwakate Lashram Lekai the Labor Yumda Pangtoki Patoramamada Indian Tourism and Hospitality in India Gi President Mainam Binotana Kongsada Sigi Manungda Mandle University da International Seminar Amasu Pangtokani Masina Lebak Anigi Mari Hena Cecil Halagani Haike General Secretary Ras Bashuna Kongsat Asina Ek is Policy Tabak Oina Ontoknaba Honabada Matiang Oiragani Haike Taramasida Alliance Ki President RK Sivasandra Advisor ex MP Tapir Gausu Sarukia K Climate change ki matangda Manipur State Action Plan thabak oina pangthogadabani Action Plan asigi white paper putho haina Center for Social Development Manipur na davi tawre Manipur Press Club ta pangthokpa paugi mifam amada Center asigi Project Manager Sorai Sambebechana hauzik zathari by Assembly mifamda issue asi pukhatpinaba MLA singi pungning singsin ke to wake up all committee constituted under Manipur State Action Plan on Climate Change Chator demand mari si ekoina haji Zathariba Assembly session asida Honorable 60 MLAs na hazana masi discussion to biraga hoji thengari bawa basinga se khajitang wasu kopangam gadra hariga sada asigba khoi press meet asi pangthok seven Headquarter IGAR South Kimieng Makada Kuntare Suba Sector Gate Kunmari Subasam Rifles na Thasigi Kuntareta Kudeng Thabi check post da Achat Awok Sing Sector wada drug lalon ba mi amafare hadi PRO cell IGAR South Ki Cherol amana phar ba mi asigi maming Mangling Thang Chahi Kunmanga Apokpa Jinjapau Churasanpur gi Huinem dagini hadi Mangon dagi heroin gram kuntra recover tawre hadi Red Cell Division gi Tare Subasam Rifles Medical Team amana Linna Chikpa mi amakan khre hadi PIB Defense Wing gi Cherol amana Linna Chikpa dagi kalahura bab mi asigi maming Birbal Kawi Sahini Funithoi Moirang dagi ni hadi Ngazi Kurai area da Kurai Chingangum Lekai Thodam Lekai amadi Lamlong Kaitel gi Apunba nupi singna drive chathabada U liter yangkai phagatuna miyamamangda maithaduna mangan khre Manipur University na lauba BA Honors 6th semester examination gi fall lauthokre apunba mahiroi lising taruk chamanga kuntra humdoi exam thabagi manungda mahiroi lising mari chamanga yangkai mapan mai paktuna pass tawagi sang sada humpumapan dasbik tadet nipan yauke hauzik sanabagi pau Nasigi sanabagi pauda football masanabu Manipur da saukhanaba grassroots level football tournament ama oiriba Subarto Mukherjee football tournament ngasidagi hokre Manipur Sarkar ki Directorate of Youth Affairs and Sports na achangba senfam putoktuna chathagadoriba tournament asigi haurakpada maring marang bagi phibam ama miyamda uhale state level ki thakta pangthokpa tournament amabu medical amadi tournament ki guideline kaya yauriba team singda ilanbangamre Sanaroi Singna field that Changlakpada Moza Machu uniform Oidaba Amadi medical check of that team gi Sanaroi Masing Sudana fixer da Hapsilak Pasina tournament Sigi Masak Haina football Bunung Sizaba Babu Kayana ISTV News da Fundorakli
Directorate of Youth Affairs and Sports Kumalampak na Sinduna District Mapan Subdivision ani Jiribam Amadi Kangpukpina Saruk Yariba Chahi Taramari Amadi Tarateret Makagi Nupa Masagi Set Level Inter-School Suberto Mukherjee ngasidagi Kumalampak Main Stadium da hukre Odopagi thoramda Manipur Sarkar gi Youth Affairs and Sports ki Director and Ashok Kumar Manipur Olympic Association ki Vice President Dr. G.A. Ibupisak Sarmana Thoramapusing Oike Tournament asida saruk yariba tongan ba district singi mahut syllabus school singna Mars pass satuna miyam gi pukning chingchin ke Main Stadium da sahi tarat makhagi sana ki ba match singda Churachandpur district ki mahut sinduna sanari ba Harmon English School na Bisnupur district ki mahut sinduna sanari ba Gandha Memorial English School Phubalabu gol ama sinoda Imphal West ki mahut sinduna sanari ba Little Master English Higher Secondary School Samurona Senapati District ki mahut seliba Oklong Government Higher Secondary School bu gol taruk sinoda amadi Imphal East ki mahut seliba Afros A Higher Secondary School na Chandel District ki mahut seliba Oriental Academy bu gol ani amada maitiba pikre Hockey practice field da pangtho ki ba sahi taramari gi tongan ba match singda Chandel gi mahut seliba Emmanuel gi sanaroi sing medical checkup ta manga khak natana atai sanaroi sing chahi helambadagi match asi lamba oiriba Imphal East da walkover pikre ani suba match ta Imphal West district ki mahut seliba Nilamani English School mang Imphal na Senapati district ki mahut seliba Cornerstone Christian Academy T Kulenbu Gol Taruk Amada Amade Bisnupur District ki mahut sinduna sanariba Pinjabati Junior High School Sandang Khongna Tamelong District ki mahut sinduna sanariba Don Bosco High School bu gol manga sinoda maitipa pike Chile na yumbu oiduna pangthok liba Copa America Football Tournament ke yumbu Chile na Peru bu maitipa piduna final changkhre ngasi yuksana kiba ahan ba semi-final match atuda yumbu Chile na yumlona riba laibak Peru bu panjal ani amada maitipa piduna final changkhibani Chile gi mai pakpa ki goal sing adu Vargas na ahan ba half ke nifunithoi suba amadi ani suba half ke humpumari suba minute sankhibani Peru gi goal aduna Chile gi sanaroi medal na match ki humpu suba minita on goal oina chankibani match asida Peru gi sanaroi jersey number mangana Chile gi jersey number kunda foul torubagi damak referee na ahan ba half ki kun suba minita red card piduna field gi mapal thokan ke ani suba semi final hayeng ayuk pung manga tabada Argentina amadi Paraguay ga sanaragani Sports and Youth Development Association Saida Thawala Thokpamna Sinduna Thawal Athokam Makhale Kai Haikreng Makong Ground da Team Kuntarukna Group Nipal Thokna Khaidoktuna Sathariba First Saida Trophy State Level Men's Open 9 Aside Football Tournament King Asasana Kim Ahan Match ta Hisu Thawal na SYDA Team C Athokam Bu Goal Taresino da Maitiba Piduna Pre-Quarter Final Changkre Ayang Ahan ba Pre-Quarter Final Match ta 7-star Hairok Amadi FFC Charang Patka Sanaragani Ani Suba Match ta YDFA Angtha Amadi ZFC Tenthaga Sanaragani. First Royal Cup Invitation Football Tournament King Asasana Kiba Ahan ba match ta Arun Enterprises na Tongju FC bu goal manga ani da amadi ani suba match ta Royal FC Team B na Royal FC Team A bu goal amasno da maitiba pikre hayeng takraw amadi akhoi club ka sanaragani Nambul Bring Cultural Association Takil Khongbal Mamang Lekai na Sinduna Tha Saki Tang Tara Humdoi Dagi Association Asigi Playground da Team Tarana Group ani Thokna Khaidok Tuna Sathariba Second NBCA Cup Football Tournament Hayang Lushilagani Loisin Bagi Tharam da KVS Art Mumbar ki proprietor Kaisam Binod KVS Brick Plan ki proprietor Kaisam Brimal NBCA ki advisor K Koshna amati atai miyoi kyana tharom pusing oigani haire July ki taretta ki taranithoi fawba Kerala ki Tiruvananthapuram da pangthokadori ba humpumdoi suba National Squash Championship da saruk yagadaba Manipur Squash Rackets team gi official ani yauna sanaroi mari khankre club official sing adudi S Mohendro amadi T S Samanandrana Manipur team gi manager amadi coach oigani sanaroi sing aduna nupi ki kanglupta KS Ice Chitra S Ice Rebika ni Nupagi Sanare ani aduna I Boni amadi K Tombani Manipur team July ani da Kerala gi damak Imphal Thadokani haide August ki tang tarukta gi mapal phawba Haryana da pangthokadaba National Strength Lifting Championship da sarukyana ba Manipur Strength Lifting Khanbagi Trial Selection Thas ki tang kuni panda pangthokani torombadu kudong chadaba khradagi July ki tang manga nomaijing numit ki ayuk pung nipan tabada Kumalampaki Body Building Training Center da pangthoklagani haide sarugyagadaba Gym Club Organization gi Strength Lifters singna matam chana lakadabani akupa marol Manipur Strength Lifting Association gi General Secretary KS Ningthem dagi akupa marol khangnaba yagani haide
Athletic Association of Manipur na sinduna July ki tang kuntaretagi kunmapan phawba Khumal Lampak Men Stadium da kuntramari suba state level S group athletic championship part kulagani athlete amadi event ani khak saruk yagadabani men and open da athlete singna event ahum saruk yaba yagani team gi admission fee lupa 5 athlete amagi admission fee na lupa 10 oigani hari Hauzik nga sinong mga engsagi pawda ICALM helpata ki pangba pawgi matung ina nga si kwai ki saba degree Celsius kun mapan dasmik mari kwai ki ingbana degree Celsius kunitoy dasmik ani nung sita yawbay sing manan gitsang ayukta sada marfudra taret nung kildana sada humpu mari nung jugi sang 0.8 millimeter ni Hauzik ba damaroy ba paw mukhana Ngasi sa taki ba assembly mi pam na demand taruki lupa crore lising ani satret humbuda taret hen ba sempam pass taw kre sayola mani ki manung da cultural university ki thabak yang chinana ba committee sem lagani haina se minister o ibu bina phongdo kre sarva shiksha abhiyan ki makhada mairoi singda lemna piriba exercise book authority kharana naron da yonthok pu yaure amadi Juko Valley ki wathok state government na luisin bangam tabadi center na khutingjin binaba BJP Manipur Pradesh ki team ama chatuna takshilagani hari Nasi ko na ISTV na pizza pa mo tan solution jare miyang tabiri ba singwa mo kahana kurum jare